Lakhipuronline puthokchaba September gi tang manga nongmaijing numit ki Khomjinba Pao tabirasi ahanbada maroiba Pao ngasi oja gi numit ka mari lenana Assam gi oja kunthra manga da state award piduna ikai khumnaga dawri Emmanuel English School da lamdamasi gi nupi laktigi flying officer oina khalakrabi Mareya Begum bu okpaga lenana oja gi numit pangthokre Assam Manipuri Sahitya Parishad Hailakandi District Committee na Secondary-ted Parikha gi awareness camp ama pangthokre Power Grid Corporation of India Limited na Shillong da Meghalaya gi ihan hanba electric vehicle charging station gi urep yung tamkhre oja watpa gi matang da Jiribam gi MSF office da press meet pangthokre amasung Assam da ngarang nauna miyoi changma ga nipuni thoi gi masada COVID-19 gi anuba case thengakre laichada sina positive oibagi chang Chada Sino Dasamik Taruk Nipan Oiri Haujik Mapungoi Bapau Tabirasi Ngasi Ojagi Numit Kamari Lenana Assam Rajagi Matik Magun Lereba Oja Kuntra Mangada State Award Piduna Ikai Khumnaga Dauri Ngasi gi Mapung Oiba Thoram Srimanta Sankardev Kalakhetre da Pangthok Lagani Thoromasida Chief Minister Dr. Himanta Biswa Sarma Masung Mahimasing gi Mantri Ranos Pegu Sarugyagani ngasi gi lanthokadaba state award kunthra manga sigi manungda oja 13 na secondary school dagini oja 10 na upper primary school dagini aduga oja 9 na pre primary school gi oja singdani ngasi mana phanglagadaba oja kunthra manga sigi manungda Kasar jila dagi Chaitanya ME school gi bigyan gi oja Jayanta Kumar Das yauri masiga loinana leibag asigi oina national award lauthokpada Assam gi oja ani gi mingsu yaure ngasi New Delhi da President Ramnath Kovind namana sing adu yenthokani National Award phanglaba oja ani atudi Bamun Pukhri High School Jorhat gi Kankan Datta amasung KB Deol Khusi Higher Secondary School Baksa gi oja Binandani Handakta Indian Air Force Flying Officer oina khalaglabi Mareya Begum bu taramna okpagaloinana Emmanuel English Higher Secondary School da kumsi chahi gi Teachers Day thoram ngarang thangjanamita mahisang asigi auditorium hall da pangthokre Mahiloisang asigi Principal Uriray Singh amadi Management Committee gi Chairman N. Gobinna Daista Phamki aduga Nehru College ki thabak tagi potharaba Professor Dr. P. Rasbihari Singh na Special Guest oina sarujaki Thoramda Krista Kumjali Singh aniga kun thoida Taramanga Suba Sub Junior State Level Fencing Championship da gold lawrakraba school asigi mahiroi K. Aditya Singh amasung ahum suba All Assam Thai Boxing Championship lisinganiga kunda gold medal lawrakraba H. Sopon Singh da selgi manapi tunai kai kumnaki O. Nita Devi Class 8 Nazira Begum Class 10 K.H. Rose Singh Class 7 L. Malemgan Bichanu Class 6 amasung Mahfuz Ahmad Class 9 mana mathum piduna ikai kumnabiki Mahisang asigi NCC cadet singna sayo isai sakhi Madam Ritana program conduct tauki Mahisang asigi oja singda achamba kudol port pi kipagalena Madam Hazel amasung Sar Sankarna lengbirakhiba mayambu taramna okhi Assam Manipuri Sahitya Parishad Hailakandi District Committee na silangduna Lala Chengbil da leiba nangi sangai da ngarang Secondary-ted Examination Manipuri Medium gi matangda awareness camp ama pangthokre camp asida B.Ed amasung D.Led loiraba B.A. B.Sc B.Com M.A. M.Sc M.Com pass tawraba mahiro yangkhini thoirom na sarugyaki thoramasi Assam Manipuri Sahitya Parishad Central Committee gi Vice President Koijam Soponna mifam mapoi biki aduga Sanarai Meitei Higher Secondary School gi retired principal Kambam Chandrasekhar na chief guest oina sarugyaki Thoramda Manipuri Development Council Assam gi member Pukramam Noni Babu sarugyaki Thoromgamari lenana Maisnam Ninghaiba Secretary Assam Manipuri Sahitya Parishad Central Committee Wakram Sailendra Teacher Mizoram Government loinana Thangjam Manilal Konsam Robindro amasung Thangjam Horibabu na chingba miyoi sing wangangki haina Thauromasida program conduct taukiba Assam Manipuri Sahitya Parishad Hailakandi District Committee gi Secretary Konsam Robindro na paudamlakli Lakhipur Subdivision gi manung chanbada leiba maru marangi khungang ama oiriba lalang khungangda Lakhipur gi ikai khumnaningai oireba MLA Sri Kausik Rai gi makhada ward asigi GP member Manitombi Singh na Agri Department ka khusamladuna
seeds village asigi lomi chamaga yankhairomda urea amadi DAP har yenthokpagi tharomama lalang mayai lekai gi Sri Brajaramon Singh gi sangai ta pangthokre ningsing bayai mamang thabadasu haukiba jun thagi tang 19 da khungang asida MLA Sri Kausik Rai masamakna khungang asigi lomi chamaga yankhairomda phaudi su yenthokkiba laikre haina Pailapool GP gi ward number 3 ki ward member Manitombi Singna hairi Lokpriya Gopinath Bordoloi International Airport asi privatization gi matungda su maming hongbagi wafam leiroi haina Assam gi Chief Minister Himanta Biswa Sarma na thajaba pikre mahakna wafam asi Adani Group ki makok oiriba Jit Adani unaru roba matungda phongdorakibani Adani Group ki authorities singna Guwahati Airport ki ming hongdok ningbagi wa leite haina Chief Minister na hairaduna company asina airport asibu laibak asigi khwaidagi ahenba airport ama ohengani haibagi mangonda thajaba pirakre hairi Power Grid Corporation of India Limited na Silongi Lapalang da leiba office complex da Meghaloi gi ihan hanba electric vehicle charging station gi urep yung tamkre Thorang asigi makhada Power Grid na asiguma charging station asi public ki oina manga aduga government ki oina taruk punna Silong shahar da charging station taramathoi thamlagani hairi station singda kilowatt taramanga aduga kilowatt chamagi tongan ba charging point hombu taruk lehelagani hiram asigi matangda mafam mari gi memorandum of understanding MOU khudiek pinakre Power Grid ki asiguma makhal gi thorang asi laibak asigi Hyderabad Ahmedabad Delhi Bengaluru Gurugram amasung Kochi na singba achauba shahar singda leiri Jiribam District ki MSF office ta Manipur Students Federation District Committee amadi Kuki Students Organization KSO Jiribam amasung Tamenglong anina sinduna ozawat pagi matangda press meet amangarang pangthokre press meet aduda MSF District Committee Jiribam gi President A Rajib Meitei amadi KSO Jiri amadi Tamenglong gi General Secretary Pamingam Haukip Sarugyaki ozawat paga mari lenana MSF District Committee Jiribam gi President A Rajib Meitei na hai MSF amadi KSO na mari lenaba singda ozawat pagi matangda haijakiba leikre Borobekra Higher Secondary School ki Potani ozani amadi Jiribam Higher Secondary School da chemistry gi oza ama thabirak pasi haraujai Adumakpu Borobekra Higher Secondary School gi Geography gi oja leitaba amadi Jiribam Higher Secondary School gi na Maths ki oja leitaba ga loinana Geography ki oja amakhak leiramba atusu transfer tawkhraga mahut thabiraktaba asini KSO Tamenglong amadi Jiribam District ani kusam naraga khoi hal waliba khoi Higher Secondary ani da waliba oja singasi PBU haidana press media gi thangda mari lenabo authority singda appeal tawjaba matamda Bunigi khoi oja ani Borobekra Higher Secondary da thabirakre aduga Jiribam Higher Secondary da na khoi chemistry gi oja ama thabirakre punna oja hum tharakre maram haribo oja hum asi thabirakpagi damakta KSO khoi Tamenglong amadi Jiribam District loinana MSF District Committee Jiribam lupanina hariba khoi mari lenabo authority bu oja sing asibu thabirakpagi damakta harawa amadi harawa du phonglokchari oja sing adu atu matamda Jiribam da lakpiraga mak ki oiba department ki oiba online class bu rabu angang singda piba yaba knowledge du pibi nabo gi damakta appeal tawjari loina oja sing asi atu matamda join tawi tawde habagi na chingmusu yamna kumna yengjanjagani hairiba oja tharaga su khoi mainly khoi Borobekra Higher Secondary School da Geography Department gi oja amata leitaba amadi Jiribam Higher Secondary School da khoi Maths ki oja amata leitaba loinana Jiribam Higher Secondary School gi Geography gi oja ama transfer tawkhraba matungda mahut su thabiraktaba mahut thaba ngamdragadi khoi hairiba transfer order do kakbiu haidana khoi press media khuthangda haijagibu leire adubu ngasi phawda hairiba waliba oja singasi mainly Geography amadi Maths Department gi khoi oja waliba singasi thabirakpagi wafam leite maram aduna hairiba siga mari lenana khoi Imphal da khoi Director Education S ki Director unajaruba matamda su hairiba siga mari lena in written ama piu haidana hajare haibadi khoi oja transfer tawkhraga mahut pibiro haibasi asi government ki khoi Manipur government amadi authority gi khoi ama sakragadi ama lakpa haibasi masi niyom da leirau pot amani adu oragasu niyom da leiragasu in written piu haibasi masi tasengna nuajade
Assam gi haksel amasung yai phayumba loisangna puthokhiba COVID-19 bulletin gi matungina Assam dang arang mioi changma gani funi thoi gi masada COVID-19 positive oiba thengnaki positive oiba gi chang chada 0.36 oiri laichada sina kasar jila da mioi nipan karingban jila da mioi taruk aduga hailakandi jila da mioi amagi masada COVID-19 positive oiba thengnaki Assam dang arang mioi tara laichada sina laikidaba galena laikidabagi apunba masing lising manga chatruka marfutara humdoi sukre Manipur gi haksel loising na thokpa pau gi matungina mioi chahum ga subna ahong gi masada ngarang nauna COVID-19 positive oiba thengnakre laichata sidagi mioi chani gi marfuni pan phaduna hankre layeng chathaduna leiriba active case gi masingna lising ahum chani ga humbutra ni pani Manipur da ngarang laichata sina mioi mari laikidaba galoina na apunba laikidaba gi masing lising amaga chatret ka marfutara truk sukre Aroibada maroiba pau amukhanna ngasi ojagi numit ka mari lenana Assam gi oja kunthra manga da state award piduna ikai khumnaga dori Emmanuel English School da lamdamasigi nupi laktigi flying officer oina khalakrabi Mareya Begum bu okpaga lenana ojagi numit pangthokre Assam Manipuri Sahitya Parishad Hailakandi District Committee na secondary TET parikha gi awareness camp ama pangthokre Power Grid Corporation of India Limited na Shillong da Meghalaya gi ihan hanba electric vehicle charging station gi urep yung tamkhre oja wat pagi matang da jiribam gi MSF office da press meet pangthokre amasung Assam da ngarang nauna mioi changma ga nipuni thoi gi masada COVID-19 gi anuba case thengnakre laichada sina positive oibagi chang chada 0.36 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare